Kangleipak miyamgi mamangda Waqf Board pu Lanna Uhannaba Hotnaba Lepkadabani haina Kangleipak Minority Welfare Organization KMWO Manipur na press da thadorokpa cherol amada hairi Waqf gi scheme ama oina madrasa kunthra leibagi manungda ayambana leifam thokpa madrasa amagi guideline sudana leiramba loop asigi thomising na yengsilubada thengnare hairi ngasi madrasa matlaul ulum irong khunau madrasa asraful ulum uchiwa wangban madrasa madinatul ulum khilakhong amadi madrasa islamia sorana chingba yengsilubada madrasa gi oiba building leiramdre hairaduna madrasa taramapan mukti niyom kanglon chumna leiramba thengnaki masigi manungda mahiloisang mari amasu yaurongki Hairiba school marimak asi Waqf makha da leirabasu niyom chumna leiba thengnaraki hairi cherol asina makha taraduna hairiba madrasa kunthra asida ing kumja lising aniga taramathoi dagi general education gi subject manga hapchinki subject adudi English science Mathematics, Social Science, amasung Computer Science ni. Masigi takpi tambina ba oza sing matik chana hana piramki adubo hozikti madrasa ama oibagi government na piba niyom sudabadagi madrasa kharadi lothokre haiba asi lup asina kupna thijilubada khangba ngamle hairi adubo madrasa chawrakna tara manga henbada Waqf Board ki maikaidagi tafom thokpa thabak ning thijana tawduna ngasi fawa lairi hairaduna Waqf gi maikaidagi su madrasa kharamut khrabasu lairaba miyoi kayagi tungi asagi khalaga school hudorakpa asisu Waqf gi afaba wakhalon amani haina loop asina palladuna masida miyoi kharna Waqf Board pu Lanna Uhannaba hotnabigano hairakli madrasa chalairamba miyoi singna computerized jama bandi copy recognition fee 2024-25 25-26 latest UDICE number Hojik tamliba satragi pen number galoinana mahiroi masing puthokpa ngamlabadi madrasa adubo hinghannaba hotnabada loop asina angamba mateng tawgani hairaduna hairibasing asi madrasa na puthokpa ngamdrabadi iho sagatnaba hotnabigano hairakli media da awai khum tawnabagi mahuta apen penda higher authority da tanabiyo Waqf Board na miyam da namthak toramlabadi logi thongda loop asina thengnagani hairakli kanglon gi wangmada Waqf Board na amata thabak hapchilamba yaroi hangduna leiriba post chamagani fuhumdoi adu athubada lawnaba hotnabiyo haibaga loinana ngasidagi paraga hapta amagi manungda miyam da kakhraba madrasa sing khanghanbiyo haina KMWO gi Publicity Secretary Rajivna khujek piduna thadorakpa cherol asina makha tari